ngasi numida waram phong ki ba tongan ba manipuri sifong singdigi amasum thoki ba thodo wathok singdigi maru ebi I pauksin khonga charaga manipur top channel gi maike digi myam da thamjagi ahan bada covid-19 pathrakle haidun hauzimaki oina school college hangna bagi wafam laite rajen maye ki oza launa ba center na lupa crore taraga nipan pi gi haidakle sel hek pirak paga mitai me ki oza launa ba thabak paikhat kani minister Hauzik laingakna COVID-19 Manipur lakshan bamak ngamdrabasu control tawbudi ngamle adumapo COVID-19 laksile haiduna Manipur school college sing hangna bigi wafamdi housing maki oina laingakna khanaba leitri haina education minister S Rajena paumi singna phongdokre Kasikhul community hall pangthokpa nomgi oiba free medical camp ta saruk yaba lakhiba minister Rajena paumi singda hangkiba wahamgi pakhum piraduna minister na makha tana hai COVID ki piba masi hana lairamba adudagi khara makai laingakna sada humdra romdi lakshin bangamle housing class tawdrabasu online class ningthina tawri adubo mobile laitaba lairaba mairoi sing BPL gi makhada leiba mairoi singda smartphone tablet na singba yen thoknaba mairoi lising ani romda yen thokpa hore masida natana higher secondary amasum secondary gi thakta leiba lairaba mairoi singda online class ki khudongsa bapinaba India langakta DPR saraga thakre hojingmaki oinadi class haunaba langakna khanaba leitri adubo covid ki oidiba phibam yenglaga class haunaba warep lawrakani haiki paumi singna hangkiba atopo wahang amagi pakhum piraduna minister Rajen hai Manipur mitai mayek satnaba horamlabasu langaki oina mitai mayeki oza launabagi sengsin mamangda lairamba langakna amata thambiramdabana Delhi da salaga hawdoklure kana sutaknari center na madugi damakta lupa crore taraga nipan de pirage heragle tawbutadi state ki mamangi thadarakpa senpham mayam ama finance department na panduna leiba amadi utilization thaba ngamdri center digi utilization certificate asi September gi sasa tarafab gi mamangda thara o haina Manipur gi chief secretary gi khuthangda tharakre masigi matangna kanna hotnari COVID na maram oiduna state resourcing loisilakpaga loinana laingakta karakadaba income su karaktabana sel loisilakpani maduna thabak tawbigi awaba mayoknabani minister na hai mitai mayek improve tawnaba center na pirakadoriba senpam adu hek pirakpaga mitai mayek ki oza lawnaba thawrang tawgani hairiba mayamasi state resource leitabana khudakta tawba yadabagi thengthabani Center na kaitharakadaba senpham adu lakpa ngaiminasi madu hek lakpaga mitai meki oza mayam lawgani hainasu pawsina makhatana phongdorakli atopa pawamana naga pistok makhasa thaba yana leire Intelligence Bureau IB gi former additional director AK Mishra Nagaland thunglabaga loinana naga pistok makhasa thanaba NACN IM gi isak muiba faction ga satharakpa pistok Nagagi tongan flag amadi tongan pistok ama thambaga mari lainana yanaba purakpa ngamkhidabadagi kumja English singaniga taraga mapani October thadagi lebluraba matungda peace process amu makhatana khumang sauksinana ba khonagadari hauji Union Home Ministry gi advisor oiriba AK Misrana ngasi Nagaland gi governor RN Ravi gi mohut sinduna amuk hana makha sathagadoriba naga pistok asigi Interlocutor oiraba yana leiriba misakni adumakpo official oina order thokpamakti leitri hari hanagi Nagaland gi governor RN Ravi handakta Tamil Nadu gi governor oina thaupugrabani amaramda hiram asiga mari lainana Nagaland government ki wangloi tronuna AK Misrabu center naga pistok ki damak anauba interlocutor oina khalle haina paumisingda phongdokhiba leikrabani loinana nagagi lairibi isusingi matangna nauna interlocutor oigadoriba AK Misrana mamutana khangi haina phongdokhibani amaramda center gi paukta matukina nagagi lairibi isusing amadi amuk hana makha sathagadoriba pistoki matangda yengsinanabagi damak Assam gi minister Himanta Biswa Sharma lakliba September 18 da Nagaland lakadori Maraksida NACN IM gi general secretary Thungaland Muibasu Naga Pisto Makha Sathanaba NACN gi designated camp Herondagi Laktuna Dimapur Thunglabaga Loinana NACN IM Amadi AK Mishra Anigi Marakta informal oiba mawongna wafam kya mathang manaw naina khananaba nomaijung numitagi unanaba
ꯍꯣꯠꯅꯅꯕ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯗ꯭ꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯇ ꯇꯤꯀꯦꯠ ꯄꯤꯔꯣꯏ꯫ ꯆꯥꯎꯈꯠꯄ ꯀꯩꯔꯥꯎ ꯑꯦꯁꯤ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯄꯥꯟꯗꯝꯗ ꯑꯦꯁꯤ ꯑꯁꯤꯗ ꯑꯄꯅꯥ ꯗꯜ ꯑꯦꯁꯀꯤ ꯃꯤꯍꯨꯠ ꯊꯥꯒꯠꯂꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯚꯦꯟꯁꯟ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 25ꯅ ꯁꯥꯕ ꯀꯃꯤꯇꯤꯁꯨ ꯁꯦꯝꯈ꯭ꯔꯦ꯫ ꯑꯄꯅꯥ ꯗꯜ ꯑꯦꯁ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯛꯁꯟ ꯑꯃꯗꯤ ꯑꯣꯜ ꯔꯥꯎꯟ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ARDO ꯀꯩꯔꯥꯎ ꯑꯦꯁꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯀꯩꯔꯥꯎ ꯃꯇꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ARDO ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯨꯗ ꯗꯜ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯟꯊꯧꯖꯝ ꯃꯅꯣꯔꯟꯖꯟ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤ ꯑꯣꯐ MI ꯈꯥꯟ ꯆꯤꯌꯔꯃꯦꯟ ꯑꯜꯍꯖ ꯁꯥꯍꯕꯨꯗꯤꯟ ꯁꯥꯍ ꯗꯣꯜ ꯑꯁꯤꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ M ꯊꯣꯏꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤꯔꯦꯟ CH ꯔꯤꯇꯤꯌꯔ BDO MD ꯅꯨꯔꯖꯃꯟ ARDOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MD ꯖꯂꯥꯂꯨꯗꯤꯟ ꯁꯥꯍ ꯀꯩꯔꯥꯎ ꯃꯇꯤꯡ GPꯒꯤ ꯎꯄ-ꯄ꯭ꯔꯙꯥꯟ ꯑꯕꯗꯨꯜ ꯀꯥꯍꯦꯔ M ꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯔꯟꯖꯅꯆꯤꯡꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯂꯦꯡꯕꯤꯔꯛꯄꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯗꯜ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯣꯔꯟꯖꯟ ꯍꯥꯏ ꯍꯥꯟꯅ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ ꯆꯍꯤ 5ꯗꯒꯤꯅ 10 ꯃꯤꯌꯥꯝꯒ ꯂꯣꯏꯅꯔꯛꯄ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯗ꯭ꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯇꯤꯀꯦꯠ ꯄꯤꯔꯣꯏ ꯍꯥꯏꯔꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯔꯕꯁꯨ ꯂꯩꯄꯥꯛꯀꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯐꯪꯗꯕ Khubi Namlaga Khuyek piba mina dal asigi ticket tanabirak kanu hainasu phongdokhi haina pausna makha tana su palli pausilo shilapoi maroibe headlines khara memna thamjage haukiba pung kun ga mari de sani ga kunthra ga mari positive oiki ama lekhide positivity rate chada 8.0 oire miyoi sani ga kun ga mari discharge tawkhi haina palli amaramdana Lairek Sanaroi-singi incentive award-sing matam sana pithokpiyu MLA Megasandra Amaramdana Singjamai Kendragi Mirep Romangi house to house campaign ngasidagi hokre haba pawmusu phongnari school college university amuk hangdokhananabigi matangna khananainaba mifam pangthokre mikhalgi mi punbadi lepte aduga school college na thong thingduna lairi KSA Amaramdana Kaisamthong Kendragi polling station 12/7 gi NPP office sangakre nauna vote lepkani tholakliba young star singna mateng panglibasina election gi decision lawdaba nate Jayanta Kumar classes 11 amasum 12 science students sing yamna kanagadaba pawma Vector Twitter Imphalna COVID license manung sida yamna top service habidi online only tuition for class 11 and 12 science ki offer tawjari mayamna apama subject khanbirakana yawbi khudong sabusu tutorial asina pizadi ahobi goina physics amasum chemistry subject na haujagani amasum mathematics amasum biology classes singsu athubada hapsarakani yamna qualify oiraba teachers haibri sahi maridagi tara fawi experience lairaba oja singna takpigani class amada maximum satra kunga manga khak oigani athubada makhada pizadi details contact number asida paw fawi amasum video asigi description asum hapsaramge